Hello guys, welcome back to my channel. Ngasi mimicry on tawjirage. Mimicry da tawduise mioi ahum kaki konjal saga tawjagadabani. Di mioi ahumgi mingdudi da wada chinglen lekhoi punamabu thadomga satkhare. Magi damukta chumiyamna laibak nungai final lainabagi damukta khoirumsi. Aduga ani subada hudro mukai. Aduga ahum subada oja kararojen. Moi ahum si हाइबती आई वारी से आई जो क्यों नॉलेज क्यों नहीं थी बको इशाना साझा लगा दम हाई जो नहीं बको हो कोविड-19 की मरम दम मैं ओम दम खाना नहीं जरम तार दी कमाई दम वही छाना बगी मतंग दा इदम तौजरा गे बको दम याम शो की बजाओ सो याम ना ngak piu hai ba yo phum thami maruina ne ina khoidagi hangi wo phumdi hauji manipurda coronavirus ajna Pitri Paksuna Sanduraliba, coronavirus asi, Mato Gurumna, Kangadi Haibasi, Novaini Kangaba. Ayage, Mato Gurumna Kangadi Haiba, Mutanga Pandam D. I quote, Yum the Gi, Mapan Toktana, Labama, Dargaroi, Madui Targadi, coronavirus the Kanbungamani, Kaline Netrona, Ibumokaira. Chumani kainonia sumdoba. Mina social distancing tau waidana. Iso bingakran tauri, aku nak tau daba. Aru lagi thuk bangakran ni bungo teko. Kari hom tham jenengi bungo teko. Oh, hello, ai udro mukai. Ma moi ojoi na haibe bun mang achu mangak tani. Adu ai tagadi. Ai wapong ora thamge ojoi mun tabiu ko. Hoji Pitri Pak chana chandurok liba coronavirus asise. Mato garamna kangadagi hareba amutang ngalba padamdi ojoi kalino khangwiraba. Khangdragadi ai haijage yaniko. Hoji Pitri Pak chana chandurok liba coronavirus ase. Asidagi amatang hareba himagi pambaidi isin kapthokpiba amadi social distancing tawdana jam chekina laibam darkar oi natrane oja kairao Mani achumani. adu oitagadi aikoi coronavirus gi kanba ngongoni aidana thajaba thami Ne khoidagi nokningi budi kainoni moina bazar mi myam plidna mas kharamna mas upa kharamna utaba maji mas utaba singduga gi nila laina je lagadori baje koi kari ju khungje darba kari ju naad bai khoiduna namnina naan ba thoidra natrane ibungo Mani achumani. Ibu hajo itar gadi teko mama. Ngasi lagi akoi mayam hau tau dana. Yum ni maban thok tabi dah. Oi tar dia. Corona si ngak thok banganguni aidana. duni ibungo kaira oina yingsi ai koi section bang ni dargar oidna isa hina section laga isa na control tawraga koi bodi vaccine ka proposida koi form be nedrane si koi form me first dose second dose third dose ka putna tawrisi maji aigidi khoi digi pare asidagi aikoi mi pundabida isa gi okte khaktagi oiba social distancing tawdana laibam darkar oi adu oitagadi coronavirus sidagi kanba ngongoni aidana aina thajaba thami gadda thank you Hajo akoi Manipur da. Vaccine kapgi changche akoi jiri mam na ye helin tai ko. Aduna akoi jiri mam na lai ba japuna magche. No ja tolan na ne. Thagut chani ko. Hey, ne trane. Aduna jiri mam na lai ba japuna mocha wana bagi da. No ja tolan na ne. Hanna na khorum jari ye. Aduni ko ai chala ke de.